Yumnam Anuradha Devinay Kono Krumzeri Hauzik Maroiba Pauda Sakotarangi Tabakta Rasniti to Batolosi, Miangidama Kanduna Rasniti to see Haina, Chief Minister and Birena Haikre. Haukibana Haukre, Hauzik Aikoi, Kudimana, Wakani Intaraga, Kana Honaminaduna Santi Hansalon, Honaminaresi Haina, Manipurgi, Governor Anusuya Weekend of Hondokre. Amukona AICC Amati MPCC da Thamlapa Wapamba Amati Matam Tarapa Asi Toro de Wapam Ne Haina MPCC ki President Kem Mega Chandran Haikre. Loinana Government Employees Singi Amasung Pensioners Singi Dearners Allowance ki Additional Installment ki Sempam Tadopada Union Cabinet Ayaba Pikre. House of Pausan Pizeri. Sakotarangi Tabakta Rasniti to Batolse, Miam Gidama Kanduna Rasniti to say, Miam Ge, Mangba Rasniti D. Kaka, the Widano, Levakasigi Chief Minister Ama Oina, Haidokiba Amadi, Miam the Bikiba, Tazabasang Tabakta, Untonaba Honagani Haina, Chief Minister and Birena Haikre. Wapama Singasi Urkun District DC Complex District Administration, Sinduna Paktokiba. Chief Minister and Biren Cabinet Minister Singha Amadi MLA Singbo Taramna Opaki Taramda Atoba Mitunglengi Oiba Waral Bireduna Haikibane. Chief Minister na Haikibada Ngasi Dagi Numid Mari Manganigi Manungda Ating Batamliba Internet Ase Hangdulakani Madugidamak Mari Leneba Singa Warisanare Adubu Luribadi Lamdam Asida Santi Tamba Pamdaba Iranga Adum Lehenaba Honaba Milady. Internet Tingsanba Ase Lengaka Asinasu Nuaite Adubo Mamangda Internet Hek Hangdulabaga Iranke Hekta Tolaki Aduna Marampo Oraga Internet Tingsanbane Hausik Santi Hansenba Horaklabanina Hangdunglaba Taurang Taure Okron Senapati Amadi Taminglonge Oina Internet Hangdunglaba Lengangna Mamangda Honaki Adubo Line Purakliba Ado Kaidu Kaisen Taubada Kudong Saro Daba Labadege Hangdoki Dabane Hausakti Yaragani Haike Tankolamadi Maite Anigi Lainariba Asepa Marigi Matang the Paladuna Chief Minister na Haike Puare Haibasi Namsundana Tambakage Yaroi Ngasidi Asumbasanka Ado Kamba Horagle Madam Kara Rasniti da Lamna Halamba Ado Hausakti Amata Oina Puna Chamina Bahore Tampakta Warapa Matamda Singdang Asidi Nungaina Letopangam Driba Asini Tangkol Amadi Maite Aniki Asepa Mari Lainai Madumangna Hausik Loyum P Asi Hausik Maite Gini Tangkongini Haina Munaba Amalagliba Asini Haike Okron District Lengang na Paikaliba Chakwat Taurangi Matanda Paladuna Mana Haike Okron District Asi Summer City Ama Ontong Naba Soidana Honagani Adubu Lamgi Sayana Bakara Lay Mase Thondana Bahona Biu Okron District Asi Lam Marangkaina Laitabana Anawa Tanta Ama Semna Bahona Se Water Supply Ama Sanaba Housing Lupakro Tarukai Tukle Masi Ahanba Oina Tabaka Paikalagani Madugi Matungda Siroida Damba Ama Sananaba Tabaka Laukatle Sel Gidamakta Miamna Awabatamigano Paisagi Wainingai Lete Maram Charabade Centana Paisa Adumak Pirakane Haiba Yauna Wapam Kapundoke Civil Society Mayam the Pibirakwa Sidapal Memorandum Sidapal Liver Posting Siam Maruatani Taudabe Haibatan. The priority Akoigi Ukrulbu Summer City won't talk by Habasa Masimade government gives you priority winner. Lowbani Habasimade Masimai Tamzerongbe Ungasipa Kalam Adaki Kanakana Gumba politics Masamasa Yawi Ainasum Politics of Gudabani, but for the betterness of the society.
disruptive oibada politics oroidabani nasi birena ukruda khongna lakung amise aina 2017 da or 18 da lamaga lautho ma thabak singdu tawramdragadi lakung amoy kaubna basung amoy una basung amoy aduna aikoina pigiba commitment what we said government amani harju phatra jo hairajo haitra mayamna khanbiraga sembiraga thambiriba sem amani but chief minister amana once commitment ama piram bai do madu thabak tawgunu to oi aduna sai completed project mayam gi list ama lauthokre aduga ongoing project mayam ama lauthokre Taramadugam Hari Lenana Lengana Ukron District Lupakro Kulumdoi Dasmik Mapan Ahum Sangna Paikatpa Tonga Tongamba Project Kumatoi Sangaduna Miam the Kusina Bagaloinana Nona Lupakro Nipumatoi Dasmik Taruga Amachanga Sagadaba Project Kumarisu Chief Minister na Urebu Yung Tabke Taramadu the Cabinet Minister Singh T.S. Biswajit Govindas Konthosam Dr. S. Ranjan T.S. Basantakumar Y. Kemsan L. Susendro Ais Dingo Kasim Basumpa Amadi Awangbo Nyumai Sarugya Kibagaloinana MLA Singh T. Gangmai T.S. Samkumar Jamenlung Pamai T.S. Arunkumar Dr. Usam Devend Laishio Kaishing K.S. Joy Kishan K.H. Ibomsa Ram Muiba K.S. Loken T.H. Premchandra Thongam Santi Amadi Muhammad Usabudin Amadi Chief Secretary Bennett Joshi Sarugyaki Ngasi ayupung taraga minute tara tabam matamdagi Chief Minister and Bidena Thobu Aiduna Pangtokiba Cabinet Mipampa Aduda Kuki Jopurke Minister Ani Namchakip Gent Amade Letpau Haukipti Sadugya Kide Mipamaduna Tongan Tongamba Ezenda Kia Putuktuna Kanaki Adabo Inama Karikari Wareb Lokibage Haibadu House Pobge Wenadi Kanbangamdre Ngasi ayupung mga gaminayang kay mga rom tarakpa aduwada Bisnupur District ki Nacho ka 1 number 6 da cordon and search operation kaso yumba chamaga kunlom da chathakre ngasi sathakeba operation aduda miyoi chatruk verification tawki operation da adu Bisnupur police station ki team ani CDO Bisnupur ki team ahum second IRB ki team ama amadi 128 B koi CRPF ki platoon ama yauna sathakibani operation adu ayuki pung tareka minute ani adwai delusion ki kusukulai amadi mipame pung gi pawde lekhide Manipur lengana internet ki athikba asi ngarang dege hauraga numit mangani gi manung da lokthok tradi makhan makha kya ge khongjang sang salagani haina all naga student association Manipur ansamna Manipur lenga ki mafam da khangang krai Ansamgi Information and Publicity Secretary na thokpa cherolamana hai Manipur lengang na internet athingba thamliba ase numit chamaga yankhai helaklei broadband user miyakara ki oina athingba ase komthokpa loinana Manipur lenga ki administrative ki thabak tharam singi oina de komthoklaga internet thingsanba asina miyam da khudong sadaba kya mayongna halei masina lamdam asagi sentungi phibamda son batanatana hiram kya da so saiting pidi Internet hingba asina santi pamzaba naga sing konsenbadi yaningde loinana paksanna censorship chathaba amasung constitution na piba citizenship fundamental right adu lengangna khongauna bani internet haibasi icham chamba communication system amanatte masi research and information ge khwaidagi maroiba amadi miyamna pamnaba platform amane maram aduna Manipur lengana internet ke athingba ase ngarang October gi tang tara ge paraga numit mangani ge manungda loktok trabadi makhan makha kya ge akan ba khongjang sangsinaba semsade haina ansam ge seron da palle Manipur da hojak tolibai irang ase thasadana thokibani masina miyoi kya gi yum kai lanthum punsi kaya mangan kre maduda natna thamoi kaiba asu yaukre adubu Thokraba Thodok Senka Asige Charangnaba Asi Athuba Matamda Pahanba Pami Athubada Santi Hazalapa Oresano Haina Manipurgi Governor Anusaya Wikena Pondokre Wapama Singh Asi Bisnupur District Manung Channa Laiba Pubala High School Hanglaba Relikem the Ladiba Inmate Singi Imung Singda Indian Red Cross Society IRCS Manipur State Branch Amadi
IRCS Bisnapur District Branch na kitchen shed hal hygiene kits amadi hidak luplaba kangkhal loinana blanket sing ian thopage tharamda athoba mithunglen oina sarugya tuna phongdokkibani mangna makhatana haikibada haukibana haukre hauzaiga aikhoi khudimana wakhal ingtharaga kana honaminaduna sante hanjalaknaba honaminasi isodasu khurumsi aduga awaba tariba kudimaksu anoba punsi amage anoba ahoba oiduna nungai yaipana leiba ngamba oirasanu irang asida yummai sakrabasing paka house ke ona lupalak tara semi paka gina lupalak taret kacha gina lupala manga pina bohnari aduga kemta leribasing na nomagi sangtrabaya daba posai sing sadna sentanba haure khangbada yamna nungai lenga ki makai dagi su akanba meng sangtuna santhok laida bahona gane mangkraba chakraba job card id card health card ration card aadhar card singka amuk semnaba marilena ba dc singna hona gane aduga angang singsu skunda thabiyu lairik tamhembiu lenga na mateng pangani haiki IRCS ke makai dagi shu kitchen kit kangkhal amade blanket yen thopangam liba asi IRCS ke Manipur ke President ama oina yamna harawi amadi masi imung khudinge sinagani angang chenbi mama singsu lupali sing amawam pigani thoranga mari lainana angang sembi mama sing mironbi nupi sing amadi masana riba miyosing da lupali sing amawam su governor na khusinake inme singe motor kyasu phongdong nake ngasi ge tharamda governor ke secretary Bovi Waikomp Bisnupur ke DC su oiriba IRCS Bisnupur District Branch ke President Laurembam Brikamp IRCS Manipur State Branch ke Chairman Narendra Ningomba SB Bisnupur ke Mega Chandra amade atai District Level Officer singsu sarugya ke Congress ke Luchingba Rahul Gandhina Mizoram da hakiba wafam da All Manipur United Club Organization amukona BJP ge wangangloi amagum phongdorakpa asi laibak thibani amukona AICC amadi MPCC da thamlakpa wafam pa amadi matam tharakpa asi toroidaba wafam ne haina Manipur Pradesh Congress Committee MPCC ge President Kem Megachana phongdokre ngasi BT Road laiba Congress Bhavanda pangthokpa paugi mifam amada mahana makataraduna organization amana political party amada matam thaba ase toroideba thabangni amukona Rahul Gandhi ge speech adudage sentence anikhak lokhat laga thamlakpa waphamne sentence anikhak na mapung phaba artha puthokpa ngamloi Rahul Gandhi na haibadi ngasi Manipur da tholiba thokdo wathok sangasi BJP na thon bane haibani Rahul Gandhi natraga AICC na Manipur ani thon ngane haibanate BJP na marambo araga Manipur ase ani thole haibane October ge tang kunda phawge manungda sengdokadabane haina CHO amana hairapa ase maram chaba wali Manipur ge lemai dage Congress leiba natraga leitaba haibasi amukona lepkadaba nate hairoidabagi wangmada haibane haina lawi separate administration leigadabane haina BJP ge minister amadi MLA kharana aiba khuyek pituna demand tokhiba aduga mari leinana amukona kari ultimatum pikhiba leibra makoigi mathakta karige ultimatum pidrabano leimai asida BJP leiba natraga leitaba haiba wafam phongdoktriba karigino Congress na lenga ka pairingaida pamdaba thodok thokiba leite BJP na lenga paiba khudinge irang kaya thokre BJP gumba National Party amana Jawaharlal Nehru na kabo bhilipi thokre haina hanjana hariba asi Delhi archive da chatuna history tigat piu khangdana wa pangangda ngambage hainabi thadopiu political na party tarana Manipur kaiba yaroi nungsi sanana laminana ba housing toliba wathok ase BJP na thon bani Manipur lengak fel oire haibase phongdokrabani Rahul Gandhi na lamdama asida laklamba adu peace mission ne sengmai palent kaithal manbi moirang khairiba mafam singka asidage hanna lanchana satpangamdre mase punamaki daita ase paliba lenga ka asina pugadabade lamdam asida mahosage
फिबमदा हंजिलनबा कांग्रेस पार्टीना हनब लेतना होनरे पोपी थारिबा असे इंडिया के एयर फोर्स ना चाही अनि अहोम लेप्तना पोपी मुथनबा हिदाक चारबदे अदम थाबा तोखिने लेंगा कसिना थबक सुंगतौ तौदना मियामदा ताइशिनबा असे तौबिगनो पीस रैली चटपा मतमदा थोकिबा थौदोक अदुगे मतुंग पुलिसना यामलबा गाड़ी सिजनदुना मी फानबा होनरिबा असे तोपियो मधुगे महोत्ता लोइजंग लुएदा सतुना मियाम ngak senbana hena मियामना थगनगने चीफ मिनिस्टर फम थादोप यारो हादुना गवर्नर दगी चीफ मिनिस्टर बंगलो फावबा इमा इबेल लिसंग मनी मंगा तिनखिबा अदुगी मफम पा असी चालेन जोन नतबरा बीजेपी ना मसिदी खंगदबरा हाइखे Amikona adigumba BJP ki strong ministers, cabinet minister, strong supporters of BJP, 10 MLAs, including ministers. Maduda Manipur ki the ideas of Rahul ji, the ideas of Manipur ki lairiba tangkai tana kuki ki jaga kai lauragai hana kuki ki honorable ministers jing MLAs jing hairakpodo madudai duda amukona ultimatum diba laibra bari ki pitrino madudai duda BJP laimai sidagi hingba natraga adagi laiba मधुगी डिसीजन अमुको न करीगी लौबा नत्रग लौदबगी वाफम जी करीगी हाइदबनो भाई अमुको इज साइलेंट ऑन दैट मैटर अमुको जी बायस होइना थबक तौरिब्रा नत्रग तौदबरा अखोइना आशा तौरिबा अमुको दुदगी मसी ओइबरा नत्रग ओइदबरा बीजेपी ऑफिस दगी अमु आइरकपदो मधु सुनोनिंग ब फावे हंजन हंजनना बीजेपी सी अखोइगी नेशनल पॉलिटिकल पार्टी मनी अखोइ कांग्रेस सु नेशनल पॉलिटिकल पार्टी अमनी बीजेपी गुंबा नेशनल पार्टी लाइक लाइसु यामना हाइबा लाइगदबा पार्टी अदगी रिसर्च टीम अदगी तोंगान तोंगानबा हिस्ट्री of India, the history of Manipur, Kangadaba Pagadaba Mayam, se Pavitra Mane BJP ki Wangang Loising se. Manipur na British ke loilam lengak tage ning tamduna Manipur masage ahan pa lengak lekhibanumi po ning sang bakaloina na Thawan district ke papal dalaiba irum ning thau Laikol community hall da Manipur National Day Celebration Committee na sintunanga se humbotra taruk soba Manipur National Day ke thauram pangthokre loinana palan thauram pa aduda aikoina tungda lakadaba singda kari tawgane kari firep logane haina kumna khana nainaduna warek yasu lauke social and cultural activist ningthauza lanchana moderator oidana pangthokiba thorampa aduda lowangbi lenthoingan bige apokpa hijamba kulajit hamanzege apokpa frizamba ibungobi UFO के सेक्रेटरी Y Mairaba SKL के चेयरमैन L Gopal कमिटी ऑन द प्रोटेक्शन ऑफ माइटी विक्टिम्स मोरे के चेयरमैन L इनाउसा जॉइंट कमिटी ऑन अफेक्टेड माइटी विक्टिम्स मणिपुर के चेयरमैन के एस रतन इकौदगे कोइजम सरत फौसकाई फगोकचाउदगे के एस बसंत पुबालादगे मैरा पाइबी अका गोल्टाबी दगे PH राजेश लुकमाई सेलुके सेक्रेटरी असम निर्मला अमदी तोंगान तोंगान बा लमसिंग दगे लाकपा CSO अमदी मैरा पाइबी लुचिंग बसिंगसु सरुयाखी अखोई असे लम्यान में हिजम इराबोट की लाइफ थी वदगे इंडिया ने मणिपुर को योशिन नागा होनरपदा पूर्वांचल की हाइबडी निंग तमना लाइजरबा मणिपुर असे मसिगी मणिपुर असे यावशल हल्लगा लुसाई हिल्स नसिगी मिजोरम त्रिपुरा कसार पुलगा अपुन बलेबा का पूर्वांचल का बलेबा का सेंगदबनी हाइदा इंडिया ने मणिपुर से लोकशन नागा होनरपला लोंगदगी नाथोक ना होना बदा लिसिंग नमगा चवापन निफु निपान हाइबडी मिखल लोरबा जून जुलाई दे मिखल लोरबा मतुंदा हाइबा मणिपुर की लैरिबा फिबम अदुदा अमुहन पूर्वांचल सेंब यारोय हाइद्र पूर्वांचल असे सेंब कुकी मिलिटेंट सिंगना मेगी तांका अहम दगे लंदारखिबा अदा अवाबा नंगलबा खुन सिंग यावना मणिपुर के तोंगा तोंगा पा खुंद हुंबुद्रा दगे लाकपा मियामना सरुग यादुना पांगथोखिबा थरंपा अदुगे मॉडरेटर ओइखिबा निंथौजा लंजाना हेखिबदा मणिपुर असि मतम सांगना निंथौपानबा लेबाका अमा ओइना लेरमलगा
loilam lenga ko ina British makhada leiraba matungda kumjal lisangma chamapan niphutre ke August ke tang taramari da ningtamlaba matung kumjal lisangma chamapan niphunipan gi June amasung July da election tawraga October ke tang taranipan da ahanba Manipur ge State Assembly lengkhatuna masage lenga laikhiban numit asibu ningsingduna ngasigi thoram ase pangthokpani haike thoram aduda saruya khiba linthoingambi amasung hemanjege apokpana makhoi ge mangkhiba amadi kuki singna hadopi khre khanglaba macha ani ge asiba haksang sing phangduna imong manungna makhoi gi mathong mangam pangthongnaba miyamga loinana Zawzaktet village da satuna punna thimina pa pami haina phongdoke Amaramdasu Committee of Civil Societies Kangleipa CCSK na Sinduna Kangleipa Manipugi Puarida Miyamge Ahanba Lenga Lekibanamate October tang tarani palisangma chamapan nipunipan ngasi Palace Compound Labor Iboyama Sumanglila Sangle da Pangthokre ngasi ge tharambaduda Retier Assistant Register Manipur University Winaba Kolbiduna Chief Guest CCSK ge President Zitendra Ningombana President Amadi Consultant CCSK Dr. Asangbam Zitena Guest of Honor oina saruya ke Tharanga Mari Lainana CCSK ge President Zitendra Ningombana haikibada adungai October ge tang taranipan lisang masamapan nipunipan da Matam Maduge Kanglepang Manipur ke Maharashtra Ningthona South Asia da Yanhanba oina Manipur Constitution Act 1947 ge matungina Universal Adult Franchise Season aduna miyam ge oiba mihoda khanduna Manipur Legislative Assembly hodoke asigumba puari kaupodraba numit asida jat bijat lining laishond nupanupi amade chingtamgi khenaba thamdana lenga ke mihoda khanduna Kanglaipak Manipur ge miyamna democratic citizen oiba phangke amaramda hairagana Kanglaipak Manipur ge miyam kudimak lamdamasige oiba law amakhake miyengda amata oiba khenaba leitana lengang haudokiba numit amane lengak pasingka asina mana khaliba wakalonda aduna chumi haina khanba taragadi English ma chamapan nipunipan matam maduge ahal laman singna khaliba wakalonda aduga tayonare lamdam asigi apunbagi saktamba kaidanaba miyamna thengnariba lanta asida ekoi punna sangsemina se haike tung lam chat ki khalla kan dai khoi amana mobo khoi karo tong bagi tanja do khoi hujung jing manipur ki lei bang asigi association si de amna mathok tare aduna leibiri ba lengak posing sina man khali wakal sing dona chumi han khan ba tare gadi matamadu 1940 aida khan ki ba alam sing wakal do pura otayu nabu origani duna hujung lei ba manipur ki kai de ne ba ki dam to manipur ki miyamna thengneri ba ko lan sida ko pun sanction min ka da manipur kan ba ai bu sina jum phumore ka da masigi program se pangthok pani Mental health is a universal human right. Haiba Thimda World Mental Health Day 2023 ke palan thorang ngasi District Health Society kaksing na sinduna kaksing Health Secondary School da pangthokrai tharomaduda District Health Society kaksing gi sur chairman Oriba DC kaksing Somurjit Salam IS na athoba Mitungland District Health Society kaksing gi Mission Director su Oriba Chief Medical Officer Dr. T.S. Razena Tharamapo Aduga Kaksing Higher Secondary School ke Principal and Nomita Amadi Manipur State Mental Health Authority ke CEO cum Member Secretary Dr. K.H. Robindrana Akhanaba Mitung Singh Oina Saruyaki Ministry of Ayush ki Makhada Directorate of Ayush Nasinduna All Age Home Singda Tha Ama Chatagadaba Yoga Amadi Free Health Camp Ngasidagi Langonda Leriba Langol All Age Home da Haudokre Tharomaduda Ayush ki Director El Lokendro State Ayush Officer Bishwanath Ayush ki Coordinator as Tondang Amadi Ayurveda Specialist T.S. Rita Madhuri Nechingbana Sarugyake Thorom Haudopaga Mari Lenana Department ke Maikaidegi Yoga Tobada Changba Polam Singa Amadi put a supplement at Chingba Kaya Home the Labor Ahal Sanga PK Thoromba Haudopaga Mari Lenana as Tondangna Home the Ladyba Ahal Singna
awatpa leirakpa khudingda mating pangani wakhal hantadana leiduna punsin nungsangna hingba ngamnaba honabi haike oina aikoigi old age home da leibiriba ipaipal singsi aikoina health checkup tawjaba amadi ai khudingi tha ma chupna ngasi dagi horga yoga gi session ama thambagi thoram amani masi ministry of ayush ki senthang makhada director of ayush na sinjabani masigi function asida leibiriba home asida leibiriba ahalaman singna ayush department na tawjariba angamba khardang asi penbiduna haksang phana lebina bugidamta mayam amuna robjari amarom da sung asinung tin kong badaleba senior citizens home amade monsangai daleba all age home da campaign ase haudolatuna ayush ke director dr ak lokendrona haikebada masi ministry of ayush ke sanmakada director of ayush manipurna thaboma ama chupna chatagadawne haike mana makatana campaign asi all is a home singda ladiba inme singda yoga amadi naturopathy ge kanaba singka phanganabage mapungo aiba pandamda changsilakpa asamba campaign amani haina phongdokladuna masida nungti numit khudingi all is a home singda yoga instructor singna inmate singa yoga tominabage mathakta ayush doctor singna hapta amada Sagol Center khudingi inmate sing health checkup tawduna ayush treatment ke kanaba phangan gane haike campaign asi all is a home singda lediba inmate sing masamo phana amade pungning wakhal nungaina leiba ngamnana bagi pandamda lokholapa khomthang amani haina so director na phundoke campaign asi hodopaga iroinana director of ayush amade masige makhada leiba ayush doctor amade staff singna senior citizens home amasung monsangai all is a home da yoga mat amade ayush ke put supplement amasung hidak langthak sangsugen thoke nomage oiba lemna laimbage camp ama national ayush mission nam manipur directorate of ayush lampel patna nauremda ladiba club sing NAR club NYLDO NYWC PYC NYSCO IYYC Naurem Apunba Mairapai Bilup Amati United People's Front UPF Manipur ga punna khusam na sinduna ngasi Bisnupur district ke Manung Channa Leba Naurem High School na pangthokre Free Ayush hal camp aduda mioy chaniga tararomna lemna laying baga loinana mathau taba hidalang thaksul lemna pekhe hal camp aduga mari lainana United People's Front UPF Manipur ge president and Rupachandra na phongdokibada Manipur da hause tolibai irang asana maram oiduna hospital chatpada khudong sataba kya mayong nariba ase kharada oirabasu koknana ba free ayush hal camp as pangthokpane loinana makata nasu hospital satok session tawbada khudong sataba mapam singda chatuna free hal camp ase pangthokani masida miam nasu mateng pangbi haike Assam Rifles na border lan na pusinaba honaramba kwa supari maru bag chatruka ama Saktiman truck tarahumdo da lotawduna purakpa driver co-driver kulumdo ga loina na pharaba kwa supari maru singado lupa kro taruka lak chambriga nipu mariromgi oigani hairi polam singado international border lansalalaga India lomda pusilakpada Kamjong district ke Paikot area dagi Assam Rifles na phakibani pharaba polam sing makataba aingi oiba tabak sing lokhanaba forest department na Kamjong da khusina kre haire ngalingai matamda lairamba general ke narrative art form sing da yauri laidakta yaudaba aikhoigi lairam liba khunai gi janalon sing thakse khase khangna ahlaman sing dagi tamsil hobagi Tangai Padaba Lady Haina Manipur State Sumanglela Council ge advisor L Tarpona Phongdokre Wapama Singasi Manipur State Sumanglela Council Amati Theatre Mirror Impal Anina Punna Sinduna Iboyama Sumanglela Sanglenda Numit Marini Chumna Pangthokleba Festival of Narrative Art Forms in Manipur ge ngasi humni chanba numita Kongjom Parvada Yumpamu Oiba Kudol Tambage Tharamda Phongdokibani Tharamadu Saruya Kiba Art and Culture ge Retired Commissioner ke Radha Kumarna Dying Art Form Singh
ase yokanabage pandamda festival ama sinduna haugalakliba mahiroi shingda hakthengnana uhanbiba asige kudong sabal lauraga tamsinba yaba sing khanghaunaba honagadabani haina phongdokhi Bahujana Sahitya Academy National Committee of India na chahi asigi oina tonga lamda singthaningai oiba thabak tawriba mioisingda piba mana singe manung channa ozagi sinphamda soktaba naidana mahiroi singbo takpi tambibage thabak tawduna lakhiba ukrulgi kaihau tangkonte village dage phungrai ngamba kaisingda lemsaningai oiraba Sevaratna National Award 2023 khusinadagle Award si thasige tang taramanga da Andhra Association Auditorium Lodi Road New Delhi da pangthokiba Mari Shuba Bahujana Writers All India Conference da Bahujana Sahitya Academy gi National President Nalla Radha Krishnana amadi Bahujana Sahitya Academy gi Manipur State President Panjawam Lanajit Singh na khusinarakhibane Award asida Sol Citation amadi momento yauri Pungrengamba Kaishin Ukrungi Dungray Hunpungda Leiba St. George Skunda was awarded. Ngarang DC Kaksing Somoji Salamna Kaksing Moirang Temblaikai da Okta African Swine Fever Nabating Nade Haina Lauthokraba Matungda Ngasi Kaksing Moirang Temblaikai Emasung Kaksing Turend Wang Magi Punna Oktaret Kaksing Municipal Council ge Pata Haude Hundop from the Pumsin Cray Kaksing Municipal Council na District Veterinary Hospital Kaksing ge Paktang Matungina Hospital Sege Veterinary Officer Dr. S.I.S. Borjendo Amasung Staff Sing Yauna Chana Kanglong Ngangna Oksing at the Pumsit K African Swine Fever Naraba Oksing Adu Pumzin Bage Matangda Kaksing Municipal Council ge Caretaker Chairperson Naurem Sanjikumana High Kanagumba ok loidiba ichini inausingna ASF na nabage layong na naraba oksing mapamsana veterinary hospital ge pautang matung ina pumzin biu pumzin ba mapam chaba leitrabadi district veterinary hospital na traga Kaksing Municipal Council da pau bibiduna mapam sana pumzinduna makatana laishada se sandur raktana ba hona minase turient ithai khong na traga Iram Nalada Hundo Pigano Karigum Bating Rabadi, Logi Oiba Cherak, Pigane Highness of Pundoke. African swine fever as na hek positive oiba mafamasi infected zone had 1 kilometer gi apoi basi asmaina guideline lay aduga kilometer mapan gi apoi basina surveillance zone hadna maina guideline lay oramaduna hairiba asigumba African swine fever asi positive oire haina naba lairagadi matam chana pau pibire hairaga apoi mafam chana dispose tongnabadu punamakta khananjari ngasi nongmanini sida Bisnupur district ke manung chana leiba Moirang Sri Bonda okta nabal laina African swine fever na naduna okta ramathui side Masida Sarkana control and the containment of eradication ge thabakana locally haina Bisnupur ge veterinary and animal husbandry ge joint director Dr. Alexander Napongdokre Wahoma Singh se Bisnupur leiba veterinary ge office ta pangthopa pawge mi phamamada Dr. Alexander Napongdokibani Gozendrona Makatana Pongdokibada National Action Plan for Control and Eradication of African Swine Fever ge Makada Makatana Oksing Siraktanaba Oksing Aduki scanned lungs amade kidney gi sample Lauriba sample ase Guwahati da leiba laboratory da tharaga test taunaba sinakre Gozendrona Makatana Pongdokibada Palmer Singh asuki matik waringai talaka asida asegumba laina amalakpa ase laibak thibani Siriba Oksing asege compensation te pinaba sarkana thorang tauri Moirangi Kokil Bonda Leiba PH Buddha Chandra Singh na Loiba Oktarama Thoirom African Swine Fever na Siba Asid Nuaite Hairiba Zaga Asidage kilometer amage radius da Ladiba Ok Singh Hatlaga Pumna Batabak Paikale Surveillance John Oina kilometer Tararongi Manung da Leiba Ok Singh Asisu Kari Thaurang Tauraka Kanba Ngamba Natraga Hatung Naba Honaragane
Infected zone da leiriba ok sing soidana halagani haliba sing mafam chana layer ahum mari thongna phumgani kanagumba ok loiba singna infected zone asige manungda leiriba ok sing losalaga thambiganu kanagumna losalaga thamlamba thoklabadi madugi daita masa masana pugadabani epicenter oiriba jaga asige akoibada lunana thambaga loinana sanitize tawnaba hairiba laina ase makata na thoraktanaba honagade numit nipu yankhainigi manungda aphaba masamau phaba ok chara pinaba honari hairiba ok sing ase numit marputarani fawbada symptom phangdragade African swine fever pre oire haina lautokani haike Housing ok tanariba African swine fever asage vaccine amade treatment tawnaba hidak amada leitri housing local marketa ok yolibisingna laina asina naduna sedaba ok sing yonbidanaba apple tawraduna disease investigated lab ta tharaga laina asigi chapsaba layong khangdolaga ok sing local marketa yonaba apple tawbaga loinana African swine fever ge mahik sinabu changkrabati ok amadage amada thuna chandopangamba laina amani hainasu Dr. L. Gozendona makatana phongdoke positive haiba positive hoirabonina aikoina kanogi matungina koigi national action plan for control containment and eradication of African swine fever haiba sigi kanosi koi action lokatwa hore masi action lokatwa je koina only karma matang lokat ka dege haida positive oire matang damo government notification thoni notification tho matang da koigi concern district to gi koigi deputy commissioner na mo kodo tho matang da ni koina action lokatwa hore je Manipur ge apanba ge saktam thogaina ba honaba mitam miam ge yum mai thaba amadi mihad mipul sing tawbada luchingba oikiba khoki MLA tarage mathakta chanaba IPC ge section sing panduna logi oiba thabak lakhal hananaba athoba matamda pil ama kota tharagane haina ex minister Bijoy Koisamna phongdokre wafama se ex minister asage mayamda pangthokpa paugi mipampa amada mahana haikibani Pamisanga unaba aduda bizoina makataruduna chai esige mege tangka ohumdege hauduna thogleba kangluki irangasi kuki singna pre-plan tawraka chatharakpa lanta amadi haiba asi mege tang ohumge mamangda impalda leiba kuki puruki lainga ki employee singna mangsongnana suti loramba asina mek singna takle haike loinana iranga se narco terrorist singe khot yauduna chatharakpani haiba asi India ge Union Home Minister yauna tonga Union Minister singna phongtok khrabasu ngasi phauba makhoi gi matakta action amata lautri haiba wafam thamladuna bizoina Central Force singna asigumba koki narco terrorist singka asige matakta action tobagi mahutta makhoida oina sawatbagi mami ama yamna sauna tari maram asina Lana sige warishinta ama purakpada center ge luchingba singna thabai singna thabak tawba mathautai haina phongdoke loinana tonga ba expert singna public platform da wangangba amade laire ke ibda mari makhong ningthina khangdana pangai da haiba amade pangi de ibage thabaka asisle pio haiba appeal tawraduna ex minister asida makhatana makhoina pikhiba aranba data singka aduna marampo oiraga Manipur ki puarida maring marangba amade yengnabada khudongchaba piba oina thokigane haike hairiba metegilam singase ayamana leitre logia beramdi video footage aduga photo yeduba picture singna badu bayik shek tai ada loasi impalda dakjanaba singdana sanaba watpagi mami ma taribasi Manipur sarkarna nintijana kai khanarga kai zamanaba yam uniform oiba loma sahanba darkar oi Amaramdasu Gujarat pangthokiba kontrataruk suba National Games amadi second Manipur State Olympic Games ka mari leinana lenga ke Yas Department Manipur Olympic Association da Pitarakiba lupa crore mari hembaki sampam singi utilization certificate piba ngamdabagi matangda
Manipur Olympic Association ge Secretary amadi Vice President na media da thamkiba wafam adu maram jade. Manipur Olympic Association asi kanagumba kharana thika tawphampo oina uriba asi makhatana tawbigano haina Association asige hana President oiramba Bijoy Koishan na phongdorakle. Hiramba sega mari leinana ngasi Bijoy ge mayumda pangthokpa pangbi singa unaba aduda mahana makataraduna Manipur Olympic Association ge Thaupu Singh asi kumza lisangani Taranipan July August adwaida election tawduna khankibani Indian Olympic Association ge guideline ge matung ina association asige tamba asi chahi mari oigadabani amadi chang naina mifam pangthokadabani haibe yauri adubo Manipur Olympic Association ge oinadi hairiba jana kanglong ge wangbada chahi ge pangthopam thopa mifam sing Pamkidabana, Hairiba Gujarata Pangtokiba Contractor Soba National Games Amade Second Manipur State Olympic Games Ka Mari Lainana Yas Dipamena Manipur Olympic Association da Pitara Kiba Lupa Crore Mari Henbage Sempam Singi Utilization Certificate Pibangam Dabane Adubo Association Ge Secretary Amade Vice President na Mipam Pangtok Tabage Maram Asi COVID-19 Amade Manipur da Chahi Asige Megi Tanka Ohumdege Hauriba Iranka Asida Taishinba asi maram chade COVID ki web nemthaba mandamda mifam pangthok naba matam leirabasu mifam kaukide aduga karigumba COVID kanba matam pa oirabasu virtual oina mifam pangthok yaki maram asina makoina sengtok leba asida miamna thazabagi mathok dade haike amaramda Manipur dagi sanaroi kya Puthokpada Achopa Thodang Lauriba Cyber Resilience Center Impal ge Director asi Kuki Macha Oibana Mahak Masa Mizoramda Oina Laikibana Center asida Thengnariba Awabagya asige Yenglaka Atuba Matamda Center asida Lengtada Laigadaba Anaba Director Ama Hapio Haina Abil Tauke Haukiba October ge tang taramari ge numidang da thokiba nongmai kablamba ge thaudokta tamthina sokpadage haujak janmsta leiriba singda lenga ke maike dage haujak pawa karigumba matenga amata tawrak tabada penda ba phongdorakle thaudok aduge matangda semkiba JAC na haujak janmsta leiriba asokpa sing Yangsiladuna JAC convener CH Ibo Yamana Hai riba thaudok aduda mapungo aina generiba gang khutpu adugi Luchingba Oiriba Baris Sharma Haujak Paupa Pawangamdre Thaudokada Chenaba Mui Mangadi Impala West SPG Luching Makada Pagapangam Kre Masigida Mak hiding a later Tagali Thaudokasigi Matangda Cheneriba Singe Matakta Polisna Loge Oiba Tabak Tauram Lokhatpada Minister Amelena Kutingzin Bigano Karigumba Minister Amadi El Melena Kut Tingzin Lamlabadi Leiriba Miamna Makogi Matakta Paratambinaba Semsaduna Lay Makatana Generiba Senka Pagatuna Makogi Matakta Akbasera Bibi Pundoke 9mm pistol chingbadi hojipokta nongoi phabgi pawde amata leitri madumaga koi aduna phabiyo aduga MLA minister singna mai kendagi mi singna koi haidiba adumba geng gupu singa sigi mission da kariguma police department da pressure piramaba adugumba MLA minister do koi thengnaragadi koi JAC madi lebak miyamna boriski mayumda miyam thomjangi bado aduguma saruk chama hena themjalaga MLA minister dubu baratam digani haibachu koi JAC mai pede thanjari Thaudok aduda nongmaina panbadage haujak soktuna janimsta layeng leba RK Medha chahi yangkhaina pongmisangda phongdorakpada thaudok asida chenaba sing ngakbi bangamloi makoi sing asi miyebage punsi temsingnarage haibage wakhalonda lakpasingni iburoiba mamit udaba ama oibana isana imung puduna isa sing semnaba honajabani adubu makoina Tholam liba pibampa asina hena awaba wama pire masiki daidap makoina pugadabani oiriba pibam asida kaisamthong kendrage MLA Mahesho Thongnawjam Isa Singhi Maru Mapangka amadi miyamna mateng pangpirakpada natana haujak phawba lengana mateng karisu tawdre masi yamna pende phongdokhe Moi de lai de mi dong de chen sa ga la ta ba ko ne de na moi ko chi chu ba ge ling na pi ba suang na moi ai ni isa isu chen ma de
मनुंगी फैमिली की सीबोगी उनसीगी कोई नोजे मोइना कोई भी गदाबनी मोइना लाले हारसो आइना मोइबु नाकी बसुंगांग मोइ चाइना कोला आइना वारी बा आइना खाने बा सिरो खाने बा आई मोइ बसुंगांग नाकी रो आइना जेनिम्स के ऑर्थो वार्ड असिमा के ICU दा सोपति के लाइंदुना लेडिबा सेगा रोड कोनसेंगा हजारी लेकाइदगे नोंमाइथेम प्रियानंदा चही निफु हमदोइना फोंदोरखिबदा नुमित अदुदा लेकाइदा खना चाइनाबा थोपदगे खामदोंनबा चंगलुबनी मदुदा मखोई तरा खरै हेनबचिंगी मकुता नोंमै मचा सेंग पाइदुना कापलपा मतंपा अदुदा ब्लैंक फायर ने खंदुना चेंदना लेखि तुंगदा मियाम बरकता कपसलपदगे आइगे खोंग अनिमक्ता पानबने मिसन द नोंमै कपसनबा असिदि गुंडा राज के थवोंगने हाइन लवी लाइसेंस इशुबो ओइगेरा मदुबो लाना सिजनदुना मिचमद हेक्ता नोंमै कपसनबा मतुंगदा तहनिंगदे मसिगी मतंगदा लेंगांगना कुमना यंगसनबिदुना मखोइगी मथक्ता अहकपा थबक लौखटबियु थौदोकसना मरंबो ओइरगा लाकदरिबा 37 नेशनल गेम्स के सपक्ता क्रोगे रेफरी ओइना चकदबा असिसु फंगलोइदरे हाइखे लाइसेंस वगैरह इशू गवर्नमेंट पाइप इशू वगैरह मिसयूज तब सराना सिजनदे मरी लेना अथॉरिटी एक्शन पड़े इसामू इमूंग मनुंग रेस्पॉन्सिबल लोना लौरगा लेजबनी लाकदब 37 सीनियर 37 नेशनल गेम्स रेफरी होना चटकदबनी तौब थोड़ना चटपंगमदे सरकार हाजनिबदी तौब सेनरीब मतिक चाब लोगी पनिशमेंट पीरियो हौजिफाउद कंसर्न MLA लेकाई यामना मतें खर पांगबिरे तौबदबु गवर्नमेंट साइडगी थोड़ा हंगलाप नत्रग मतें पांगबगी थोदोक्सिबोक्ति लाक्ट्री नागालमरमदा थौदोक अदुदा सेनबने हाइबा हौजक फाबा मियोय मंगा इम्फाल वेस्ट के SP के लुचिंग मखादा फाबा ngambag loinana maru aina geng khutpu asigi luchingba BJYM ge hanagi president oramba Manohar Mayum Barich Sarmana anticipatory bell tharakibaga loinana hojak pawa mahak phaba ngamdre Sri Radha Krishna Mandir Committee gi matam sangna secretary oina thopuramba kaksing mayai lekai dege KSS Nopur Singh amadi Morang Them Sam Kesho anina lekhidabada awaba phungdapagi mi phamba amanga se Sri Radha Krishna Mandir ge mandapta pangthokre committee ge members singha amadi palasakbi ima event singna sarugya khiba mi phamduda lekhidraba ani ge thawana sorgi khuyada ingna singna leirunaba minute ani tumina leptuna thone zakhi amadi makhoi ani ge imung manungi awabadasu sarugya khi KSS Nopur Singh चटलिबा थासगी हौखिबा तंग 13 लेखिदे अदुगा मोइरांग थेम समकेशोना ngarang October ge tang 13 लेखिदबने हौखिबा जुनगे तंग 19 क्वाक्ता दा थोखिबा बम पोखाइबगे थौदोक्ता चेन्नई हाइबगे मरांदा क्वाक्ता दगे मियोय अमा NIA ना फाखिबा असे क्वाक्ता गे ओइना यामना लाइबक थेबने वखल खनबा ngamdaba मिथिबों खरना खुंगंग असिदा नतना मैदै पांगल जातिबो मिंगसट थिननबा होनरंबा लिचटपो क्वाक्ता प्रजाना कंडेम तवे मखाताना कना गुंबा मियोय चेनरमलबदी क्वाक्ता प्रजाना आगस जैराक पिनबा सेमचारे हाइना मैदै पांगल इंटेलेक्चुअल फोरम के प्रेसिडेंट मयंग मयम नरसिखाना फोंदोखरे वाफम ngasi Kokta Municipal Council na office ta pangthokpa pauge mifamba amada narsina phongdokibani narsina makhatana phongdokibada ngasi October gi tang 19 ge ayuki pung Nepal taba matamda Kokta da leriba club association organization sing Jamiat Ulama amati khungi luchingba singe oiba mifamba ama Kokta Bazaar Town Hall da Jamiat Ulama gi Sadar Maulana Islamuddin Qasmina सभापति ओइदना पंगथोखी लोइनना वरेब के असुलौखी वरेब सिंह अदुदी मेगी तांग का ओहम दगे थोरकलिबा
कांगलुप अनिगी इरांका असिगा मरी लेना नाकल अमगी ई पाउ अतोपा नाकल अमदा पीबा पोचै पुथोक पोसिन तौबा लोइनना नाकल अमगी मियोइना मपुनिंग नुंगाइरोइदबा थबक अमता तौदनबा मैते पांगल इंटेलिजेंस फोरम अमदी जामियात उलामाना मियामदा चेक्शन वापीदना लागले लोइनना पनख्रिबा थबक सिंह अमसुंग अतै अतोपा हिरंबा अमा नत्रगा अमदा कनागुंबना थेंगनरंबा थोकलबदी मदुगे अपपतेगे दायित्व पुनमक मसा मसाना पुजगदबने हिरंबा असिदा हौकिबा ऑगस्ट के तांग तरादा क्वाक्ता खुमगंग सिनबथुंगना पब्लिसिटी सटुना मियामदा खंगनखिबा लेख्रबने अदुगा लोइनना क्वाक्ता थोकिबा बम पोखाइबगे थौदोक्ता चननंबा खुदिमक्सो मरालगे मतुंग इना दंदे पिबियो थौदोक असिबु तिजिलिबा एजेंसीना अदुबा मतमदा हेना मरिक सुबा रिपोर्ट पुथोकपिदुना चननंबा खुदिमक मरांगे मटिक चाबा दंदी पिबिनबा अपील तौखि मखाताना तिजिलिबा एजेंसीना क्वाक्तागे मतेंग दरकार लेरबदी अंगंबा थाक्ता मतेंग पांगनी हाइने सुफोंदोखि सेंट्रल गवर्नमेंट एम्प्लॉयज सिंगी अमसुंग पेंशनर सिंगी डियरनेस अलाउंस के एडिशनल इंस्टॉलमेंट के सेंपम थादोपदा यूनियन कैबिनेट ना अयाबा पीख्रे एडिशनल इंस्टॉलमेंट असी बेसिक पे की नत्रगा पेंशन की चादा निफुनिथोय के मथक्ता चादा मरी हेंगपने हाइरे गवर्नमेंट हाइकेबदा 7 सेंट्रल पे कमीशन के रिकमेंडेशन दा ममल हेंगपगे मायोक्ता कंपेंसेट ओइनबने एडिशनल इंस्टॉलमेंट असी पीनबा चाहिदा लुपा क्रो लिसन तरानिथोय चनिपांट यांखैतरे चदिंग तौगने सेंट्रल गवर्नमेंट एम्प्लॉई लाख निपुनिपान 10 तरुक तरेट अमदे पेंशनर लाख हुम्फुतरे 10 मापन मादा कानाबा पीगने हाइरे नन गेजेटेड रेलवे एम्प्लॉई सिंगी लिसिंगनी कुलुमदोयगे मार्च लोरपदा पीगदबा प्रोडक्टिविटी लिंक बोनस पीबदसु यूनियन कैबिनेट अयाबा पीख्रे नुमेट हुम्बुद्रा निपानीगे ओइबा वेस्ट के पीगदबा सेंपम मसी लुपा क्रो लिसंग मचमापन हुम्फु मापन ने हाइरे ngasi Israel da thunglakhiba US President Joe Biden na haikibada Gaza hospital amada yamna chawna bom thadaduna Palestine miyam ama shihan khiba adu militant singe khoto oigani Israel ge oiroi mioi chamanga hena hatkhiba adu Israel na air strike tawduna chathakibani haina Palestinian official singna Israel da blame tawkibani marak asida Jordan ge Amanda summit amma Joe Biden da yamna tawgani tawramba adu Jordan na cancel tawkrai hospital da attack chathaduna miyam ama hatkiba adu Hamas na landarakpagi charak pibane haiba adu achumanate haina United Nations Secretary General Antonio Guterres na phongdokrai Gaza ge hospital amada chathakiba attack adu Israel amasung Hamas na amana amada maran thangsinari bane Gaza bu lawsinaba enclave ke awang thangba saruktagi miyam sinthokinaba Israel na oda tawkiba adu international law bu thugai bane haina United Nations na lebak popanumita phongdok palaikrabane miyam bu namduna mafam bo hongdongnaba haibase crime amani hane su phongdoke Israel ge Prime Minister Benjamin Netanyahu na di masabo ngaktok sanabage hak lai haina phongdoke Gaza strip laiba All Ali Baptist Hospital da bom thadaduna miyokya hatki bagi thawdokpo Prime Minister Modi na yaningdeba phongdoke hauzegaroibada maroiba pau amone bizari Sakotorangi thabakta rajniti tawba tolaksi miyam gidama khanduna rajniti tawsi haina Chief Minister N Birena haikre haukibana haukre hauze aikhoi khudimangna Wakani ingtaraga kana hona minaduna santi hanzalalna ba hona minarese haina Manipur ge governor Anusuya Uike na phongdokre Amukona AICC amadi MPCC da thamlakpa wafamba amadi matam tharakpa ase tawridaba wafam ne haina MPCC ge president ke Mega Chandrana haikre Loinana government employees singe amasung pensioner singe dearness allowance ki additional installment ki sempam thadokpada unit cabinet ayaba pikre
Imes paudam ngasigi de mata ngasida loisere mieng tabiri besengbo amukana krumzari.